Good morning, everyone. Ahanda matada puna makurumjari. Nasigi akoigi session asi ay the tamjagani. The hoje akoigi studio da Karanjit amati Mahesh mention vidina laire. Tang pakatjarake. Ahanda matada Karanjit amati Mahesh pu thagat po ujari koigi show sidilagi. Ada ako'y self-introduction amutang tawsi. Aduna hanbada Karanjit na tawbiru. Thagachari book club po ay giming Karanjit Leiphrakpam ay Kakwa Manipur dagini. Dit tabi bra ay ngangjari sa. Ay huziki tahore. Kawa po tahore. Oh. Kakwa dagini ay amak. Okay. Huziki Karanjit say kawa dagini bra. Kakwa da lejari jumda. Okay. Aduga kari tawbiru ba huziki kari tambi ba. Ay hujik NIT Manipur da physics department da PhD tawjari. Oh, okay. PhD na ba. Ah. Okay, all right. Aduga huziki Manipur da na huziki COVID-19 lockdown situation ki maramda kamana COVID kari situation da lagi hada masupandi. Hujik Manipur da COVID-19 gi yam kana lockdown chathari ngasidi akoigi sarkarna pung 7-13 fauba akoigi lakadoriba akoigi chairaubaga adagi Easter festival dagi yenga konthoebako adudana akoiju polleba bading hak thoi ado sidadi nahangoi lockdown tawribadugi athra ithokthoktabagi mawongda ui mayamse social distancing maintain tawbiramdaba adum group ta bulk oina dum pulap chabun hanagi normal days ta leibadu maina dum dairamba thengnei. Oh, haiti lockdown di hairaga mayam chatpa khutpa di chat ngasibudi komthok pagibudi chatpanebako ado komthok targasu sarkarnabudi mana pagi social distancing maintain tawbiyu pot leiba kanda adagi mi yan thokbiganu haibadu inbiramdaba haitare. Okay, all right. Madu tang bai kuthi bai kari binaga huji world ki situation yenga every day in bakanda COVID-19 ki kan positive or the message say adu ki henga adu like the yam like karang to kan like more than 100,000 I think 197. I am talking about it. Numbers ngarang banding sa 1,677,256 confirmed world adu kita na 101,732 aduna koi aina laiba si ka habiti Maryland US mafam da sabani aduga koi si kasu yam ka na strictly mapan yung ki guidance kada dum. All right. Matang tarakata Mahesh introduction matik bibina ba Haizer. I giming Mahesh Brahmacharimayum I say Wanjing dagini ado I hojik say kano
Okay, Luckily Professional University, a bachelor degree in business management, business administration. PB Loshalaga is as the young could be entrepreneur or in a venture. Am successfully told me, and say venture any much I hope gain at my cut that scenery meet as I said, I will keep the lockdown to the young organization. It's my All right. Very venture. ꯑꯩꯒꯤꯁꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯃꯤꯡ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁ ꯃꯌꯥꯝꯁꯤꯒꯤ ꯃꯣꯏꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯈꯔꯗ ꯑꯣꯏꯔꯁꯨ ꯁꯣꯜꯕ ꯇꯧꯅꯅꯕ ꯃꯣꯏꯒꯤ ꯂꯣꯖꯤꯁꯇꯤꯛꯁ ꯃꯦꯅꯦꯖꯃꯦꯟ ꯁꯤꯗꯩꯗ ꯑꯩ ꯈꯔ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯤ. Okay. All right. That's very ꯑꯩꯒꯤꯁꯦ exciting. ꯀꯩꯅꯣ ꯍꯥꯏꯕꯤꯌꯦꯀꯣ Oh my ꯑꯩ God. ꯍꯦꯗꯐꯣꯟꯁꯦ ꯕꯦꯇ꯭ꯔꯤ ꯂꯣꯏꯊꯣꯛꯈꯤ ꯑꯩ ꯀꯩꯅꯣꯝꯇ All right. Okay. So, yembire ko su ina wish tawzari aduga yembire yembire ko su tapire ma'am sida comment tawbira'u adom hꯧꯖꯤꯛꯀꯤ lockdown situation sida kamaina manage tawbiri haibagi matangsida Nomita Rajkumari Devagi good afternoon. Good morning. All right. The physics yeah Mahesh ki sound Mahesh okay Mahesh Yeah. okay all right ada makatan Ziki entrepreneur expand again kali poultry never ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯃꯤꯡꯁꯤꯗꯩꯁꯤꯗ ꯃꯣꯏꯁꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯔꯣ ꯃꯦꯇꯤꯔꯤꯌꯦꯜꯗꯒꯤ ꯀꯩꯗꯒꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯆꯪꯉꯦꯕ ꯁꯤꯗꯩꯁꯤꯗ ꯑꯗꯩꯗ ꯆꯪꯉꯤꯕ ꯄꯣꯠꯁꯦ ꯑꯌꯥꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯑꯣꯏꯅ ꯄꯨꯁꯜꯂꯛꯄꯒꯤ ꯀꯩꯅꯣꯃ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯑꯗꯨꯒ ꯂꯣꯖꯤꯁꯇꯤꯛꯁꯇꯣ ꯀꯩꯒꯨꯝꯕ ꯃꯄꯥꯟꯗꯒꯤ ꯄꯨꯁꯜꯂꯛꯄꯁꯦ ꯄꯨꯁꯟꯗꯕ ꯌꯥꯗꯕ ꯈꯔꯅ ꯄꯨꯁꯜꯂꯒꯁꯨ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯄꯨꯊꯣꯛꯄ ꯌꯥꯕ ꯈꯔꯅ ꯄꯨꯊꯣꯛꯑꯒꯗꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏ ꯄ꯭ꯔꯣꯐꯤꯠ ꯃꯥꯔꯖꯤꯟꯗꯣ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯣꯏꯗ ꯀꯩꯅꯣ ꯇꯧꯕ ꯄ꯭ꯔꯣꯐꯤꯠ ꯃꯥꯔꯖꯤꯟ ꯍꯦꯟꯒꯠꯄ ꯌꯥꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯃ ꯑꯩ ꯁꯨꯝ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣꯅꯤꯅ ꯕꯤꯖꯤꯅꯦꯁ ꯑꯥꯏꯗꯤꯌꯥꯅꯤꯅ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗꯩꯁꯤꯗ ꯁꯨꯝ ꯌꯥꯝꯅ ꯏꯟ ꯗꯤꯇꯦꯜ ꯑꯣꯏꯅ ꯁꯤꯌꯔ ꯇꯧꯕꯗꯁꯨ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ. Once fazana analyze tawraga market study tawbirakanda amuk hanna akoigi sida lengpiraga share tawbiyu sumaina Manipur new initiative lay haina tabase akoida wakhal yam nungaijaba haitare. Yes, ꯑꯩꯁꯨ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯐꯖꯅ ꯍꯧꯔꯀꯥꯟꯗ ꯑꯩ ꯁꯨꯃꯥꯏꯅ ꯁꯤꯒ ꯐꯝꯃꯤꯟꯅꯔꯒꯁꯨ ꯑꯩ ꯁꯤꯒꯤ A to Z ꯑꯗꯨꯒꯤ ꯗꯤꯇꯦꯜꯁ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯒꯦ ꯃꯌꯥꯝꯗ. Ahoy yani. Daki Maheshna hujik Maheshna layriba mafamsida COVID-19 ki preparation adagi status na kamay tawbiriba. Tabiriba Mahesh. Okay, Mahesh ako'y nangangbasa tadraba mal. Karanjit ulit tabira. Tayo. Okay. Dudi Maheshna sound ako'y nangangbasa tadra. Okay. Dudi Mahesh ay ngakang standby da thamage. Aduga Karanjit hujik Nasigi oina book sharing da Karanjit na karamba book sharing tawni haibado adugi matangda hujik cover torasi.
ꯑꯩꯅ ꯉꯁꯤ ꯁꯤꯌꯔ ꯇꯧꯖꯒꯗꯧꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯛꯁ ꯕꯣꯔꯟꯅ ꯏꯕ ꯑꯥꯏꯟꯁꯇꯥꯏꯟꯁ ꯊꯤꯑꯣꯔꯤ ꯑꯣꯐ ꯔꯤꯂꯦꯇꯤꯚꯤꯇꯤ ꯍꯥꯏꯕ ꯂꯥꯏꯔꯤꯛꯇꯨꯅꯤ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯦꯛꯁ ꯕꯣꯔꯟꯅ ꯏꯕꯤꯔꯤꯕ ꯑꯥꯏꯟꯁꯇꯥꯏꯟꯁ ꯊꯤꯑꯣꯔꯤ ꯑꯣꯐ ꯔꯤꯂꯦꯇꯤꯚꯤꯇꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯇꯤꯚꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯀꯣꯂꯦꯖꯁꯤꯡꯗ ꯇꯝꯕ ꯄ꯭ꯔꯦꯁꯀ꯭ꯔꯥꯏꯕ ꯇꯦꯛꯁ ꯕꯨꯛꯇꯨꯗꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯃꯁꯤꯗꯤ ꯖꯁ ꯑꯩꯈꯣꯏꯒꯤ ꯃꯦꯛꯁ ꯕꯣꯔꯟꯅ ꯑꯩꯈꯣꯏꯒꯤ ꯑꯜꯕꯔꯠ ꯑꯥꯏꯟꯁꯇꯥꯏꯟꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯔꯤꯂꯦꯇꯤꯚꯤꯇꯤꯗ ꯋꯔꯛ ꯇꯧꯔꯝꯕ ꯃꯌꯥꯝꯗꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯃꯥꯒꯤ ꯑꯥꯏꯗꯤꯌꯥ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯐꯤꯖꯤꯛꯁꯀꯤ ꯂꯝꯗ ꯑꯦꯛꯁꯄꯔꯇꯥꯏꯁ ꯑꯣꯏꯕ ꯃꯤ ꯅꯠꯇ꯭ꯔꯒꯁꯨ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯅ ꯈꯪꯕ ꯌꯥꯕ ꯂꯣꯟꯗ ꯏꯊꯣꯔꯛꯄ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤꯁꯦ ꯑꯗꯣ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯑꯣꯕꯚꯤꯌꯁꯂꯤ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯛꯁꯀꯤ ꯄꯣꯠ ꯑꯃꯗꯤ ꯃꯦꯊꯃꯦꯇꯤꯛꯁꯀ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯄꯣꯠꯅꯤꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯃꯦꯊꯃꯦꯇꯤꯀꯦꯜ ꯏꯀ꯭ꯋꯦꯁꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯥꯒꯤ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯏꯀ꯭ꯋꯦꯁꯟꯁꯤꯡꯗꯨꯗ ꯌꯥꯎꯔꯤꯕ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯏꯀ꯭ꯋꯦꯁꯟꯁꯤꯡꯗꯨꯗꯒꯤ ꯈꯤꯇꯪ ꯌꯥꯝ ꯁꯤꯝꯄ꯭ꯂꯤꯐꯥꯏꯠ ꯑꯣꯏꯕ ꯑꯪꯀꯗ ꯑꯣꯏꯅ ꯃꯥꯅ ꯍꯥꯞꯄꯤ ꯍꯥꯏꯔꯤꯕ ꯃꯉꯣꯟꯗ ꯁꯤꯖꯤꯟꯅꯔꯤꯕ ꯏꯀ꯭ꯋꯦꯁꯟ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯃꯁꯤ ꯌꯥꯝ ꯄꯥꯕꯗ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯏꯆꯝ ꯆꯝꯕ ꯂꯦꯡꯒ꯭ꯋꯦꯖꯇ ꯉꯁꯥꯏꯒꯤ ꯐꯤꯖꯤꯛꯁꯇ ꯀꯩꯅꯣ ꯇꯧꯕ ꯃꯤ ꯅꯠꯇ꯭ꯔꯒꯁꯨ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯒꯤ ꯈꯪꯅꯅꯕ ꯏꯔꯛꯄꯅꯤꯅ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯅꯤꯅ ꯈꯜꯂꯤ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯒ ꯑꯜꯕꯔꯠ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯃꯥꯒꯤ ꯑꯦꯀꯥꯗꯃꯤꯛ ꯕꯨꯛ ꯑꯣꯏꯅ ꯇꯧꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯑꯗꯒꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯑꯗꯨꯃꯥꯏꯅꯁꯨ ꯌꯥꯎꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯤ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯄꯣꯠ ꯑꯝꯇꯗꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯥꯏꯟꯁꯇꯥꯏꯟ ꯀꯅꯥꯅꯣ ꯀꯩꯅꯣ ꯗꯤꯐꯥꯏꯟ ꯇꯧꯗ꯭ꯔꯦ ꯖꯁ ꯉꯁꯥꯏꯒꯤ ꯑꯥꯏꯟꯁꯇꯥꯏꯟ ꯇꯧꯔꯝꯕ ꯋꯥꯔꯛꯇꯨꯗ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯑꯦꯀꯥꯗꯃꯤꯛꯀꯤ ꯂꯥꯏꯔꯤꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯇꯧꯕꯇꯕꯨ ꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯂꯦꯚꯦꯜꯗ ꯅꯠꯇ꯭ꯔꯒꯅ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠꯀꯤ ꯂꯦꯚꯦꯜꯗ ꯇꯝꯕ ꯌꯥꯕ ꯂꯥꯏꯔꯤꯛꯇꯤ ꯑꯣꯏꯗꯕ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯅ ꯑꯗꯨꯒ ꯖꯁ ꯉꯁꯥꯏꯒꯤ ꯃꯥꯅ ꯇꯧꯔꯝꯃꯤꯕ ꯋꯥꯔꯛ ꯃꯌꯥꯝꯗꯨꯗ ꯃꯦꯛꯁ ꯕꯣꯔꯟꯅ ꯃꯥꯒꯤ ꯑꯣꯏꯕ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯁꯨ ꯈꯔ ꯑꯗꯨꯝ ꯄꯤꯁꯟꯖꯔꯒ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗ ꯁ꯭ꯄꯦꯁꯦꯜ ꯊꯤꯑꯣꯔꯤ ꯑꯣꯐ ꯔꯤꯂꯦꯇꯤꯚꯤꯇꯤ ꯅꯠꯇ꯭ꯔꯒ ꯖꯦꯅꯔꯦꯜ ꯊꯤꯑꯣꯔꯤ ꯑꯣꯐ ꯔꯤꯂꯦꯇꯤꯚꯤꯇꯤꯁꯦ ꯑꯩꯈꯣꯏꯗꯗꯤ ꯇꯥꯕꯗꯕꯨꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯇꯥꯟꯅꯔꯒꯁꯨ ꯌꯥꯝꯅ ꯂꯨꯕ ꯄꯣꯠꯅꯦꯕꯀꯣ ꯌꯥꯝꯅ ꯂꯨꯕ ꯄꯣꯠꯁꯤꯗꯩꯁꯤꯗ ꯃꯥꯅ ꯖꯁ ꯁꯤꯝꯄ꯭ꯂꯤꯐꯥꯏꯠ ꯑꯣꯏꯕ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯋꯥꯔꯛꯁꯤꯡꯁꯦ ꯃꯥꯅ ꯈꯣꯝꯒꯠꯂꯒ ꯁꯨꯝ ꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯇꯧꯔꯝꯕ ꯋꯥꯔꯛꯁꯤꯡꯗꯣ ꯌꯥꯝꯅ ꯁꯤꯝꯄ꯭ꯂꯤꯐꯥꯏꯠ ꯑꯣꯏꯕ ꯂꯦꯡꯒ꯭ꯋꯦꯖꯇ ꯏꯊꯣꯔꯛꯄꯅꯦ ꯁꯤꯗꯤ ꯑꯦꯀꯥꯗꯃꯤꯛ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯄꯨꯔꯥ ꯀꯩꯅꯣꯒꯤ ꯃꯤ ꯑꯃꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯒꯤ ꯇꯥꯏꯞꯇ ꯑꯗꯨꯗ ꯏꯔꯛꯄꯗꯤ ꯅꯠꯇ꯭ꯔꯦ alright. ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯤꯑꯣꯔꯤ ꯑꯣꯐ ꯔꯤꯂꯦꯇꯤꯚꯤꯇꯤꯁꯤꯗꯗꯤ ꯐꯣꯀꯁ ꯇꯧꯕ ꯑꯗꯨꯒ ꯑꯦꯀꯥꯗꯃꯤꯛ ꯕꯨꯛꯇꯤ ꯅꯠꯇꯕ ꯑꯗꯨꯒ ꯈꯔ ꯁꯤꯝꯄ꯭ꯂꯤꯐꯥꯏꯠ ꯑꯥ ꯑꯣꯏꯅ ꯏꯕ ꯍꯥꯏꯇꯥꯔꯦ ꯑꯥ ꯑꯥ ꯍꯥꯏꯗꯤ alright. ꯑꯍꯥꯟꯕ ꯑꯗꯨꯗꯤ ꯐꯥꯎꯟꯗꯦꯁꯟ ꯑꯃꯒꯤ ꯄꯤꯅꯅꯕ ꯍꯥꯏꯇꯥꯔꯦ ꯃꯤꯉꯣꯟꯗ ꯍꯥꯏꯗꯤ ꯁ꯭ꯄꯦꯁꯦꯜ ꯔꯤꯂꯦꯇꯤꯚꯤꯇꯤ ꯅꯠꯇ꯭ꯔꯒꯅ ꯖꯦꯅꯔꯦꯜ ꯔꯤꯂꯦꯇꯤꯚꯤꯇꯤꯗ ꯏꯟꯇꯔꯦꯁ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯒꯤꯁꯦ ꯍꯥꯏꯅ ꯍꯥꯏꯗꯤ ꯖꯦꯅꯔꯦꯜ ꯔꯤꯂꯦꯇꯤꯚꯤꯇꯤ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯁ꯭ꯄꯦꯁꯦꯜ ꯔꯤꯂꯦꯇꯤꯚꯤꯇꯤꯁꯤ ꯗꯥꯏꯔꯦꯛ ꯇꯝꯒꯦ ꯍꯥꯏꯔꯨꯔꯒꯗꯤ ꯌꯥꯝ ꯂꯨꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯉꯣꯟꯗ ꯁꯤꯒꯤꯁꯤꯅ ꯐꯥꯎꯟꯗꯦꯁꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯄꯥꯔꯀꯥꯟꯗ ꯁꯤꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗ ꯃꯥꯅ ꯁꯤꯗ ꯊꯤꯑꯣꯔꯤ ꯑꯣꯐ ꯔꯤꯂꯦꯇꯤꯚꯤꯇꯤꯁꯦ ꯈꯤꯇꯪ ꯍꯣꯏ ꯂꯥꯏꯔꯤꯛꯇꯨꯕꯨꯗꯤ ꯌꯥꯝ ꯊꯥꯔꯦꯀꯣ ꯌꯥꯝꯅ ꯁꯤꯝꯄ꯭ꯂꯤꯐꯥꯏꯠ ꯑꯣꯏꯅ ꯀꯔꯟꯖꯤꯠꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯕ ꯉꯝꯕ꯭ꯔꯥ ꯃꯌꯥꯝꯗ ꯑꯣꯀꯦ ꯑꯩꯈꯣꯏꯅ ꯔꯤꯂꯦꯇꯤꯚꯤꯇꯤ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯂꯥꯛꯈꯤꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯍꯥꯟꯕꯗ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯀ꯭ꯂꯥꯁꯤꯀꯦꯜ ꯐꯤꯖꯤꯛꯁꯇꯅ ꯂꯩꯔꯝꯃꯦ ꯀ꯭ꯂꯥꯁꯤꯀꯦꯜ ꯐꯤꯖꯤꯛꯁꯁꯦ ꯑꯩꯈꯣꯏꯅ ꯅ꯭ꯌꯨꯇꯟ ꯍꯣꯏ ꯒꯦꯂꯤꯂꯤꯌꯣ ꯍꯣꯏꯒꯤ ꯁꯤꯕꯨꯒꯤ ꯏꯔꯥꯁꯤꯅꯦꯕꯀꯣ ꯑꯗꯨ ꯃꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯝꯕ ꯊꯤꯑꯣꯔꯤꯗꯣ ꯄꯨꯔꯥ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯆꯨꯝꯁꯨ ꯆꯨꯝꯃꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯤꯅꯦꯕ ꯁꯤꯒꯤꯁꯤꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯛꯇꯕ ꯖꯒꯥ ꯂꯩꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯖꯒꯥꯁꯤꯡꯗꯨꯒꯤ ꯀꯔꯤꯒꯤꯅꯣ ꯁꯨꯝ ꯊꯤꯕ ꯀꯥꯟꯗ ꯑꯥꯏꯟꯁꯇꯥꯏꯟꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯊꯤꯑꯣꯔꯤ ꯃꯌꯥꯝꯁꯦ ꯃꯊꯪ ꯁꯨꯝ ꯄꯨꯊꯣꯔꯛꯄꯅꯦꯕꯀꯣ ꯁ꯭ꯄꯦꯁꯦꯜ ꯊꯤꯑꯣꯔꯤ ꯑꯣꯐ ꯔꯤꯂꯦꯇꯤꯚꯤꯇꯤꯗꯅ ꯉꯁꯥꯏꯅ ꯌꯥꯝ ꯁꯝꯅ ꯍꯥꯏꯖꯔꯕ ꯀꯥꯟꯗ ꯁ꯭ꯄꯦꯁꯦꯜ ꯊꯤꯑꯣꯔꯤ ꯑꯣꯐ ꯔꯤꯂꯦꯇꯤꯚꯤꯇꯤꯗ ꯂꯥꯛꯀꯗꯣꯏꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯌꯥꯡꯈꯤꯕ ꯌꯥꯝꯅ ꯐꯥꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯣꯕꯖꯦꯛꯁꯦ ꯃꯨꯚ ꯇꯧꯕꯗ ꯌꯥꯝ ꯐꯥꯁ ꯑꯣꯏꯅ ꯃꯨꯚ ꯇꯧꯕ ꯑꯣꯕꯖꯦꯛꯁꯤꯒꯤ ꯃꯥꯒꯤ ꯄꯣꯠꯁꯤ ꯅꯩꯅꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯅ꯭ꯌꯨꯇꯟ ꯍꯣꯏꯅ ꯄꯨꯊꯣꯛꯑꯝꯃꯤꯕ ꯃꯥꯒꯤ ꯂꯣꯁ ꯑꯣꯐ ꯃꯣꯁꯟ ꯃꯌꯥꯝꯁꯤ ꯌꯥꯔꯛꯇꯕ ꯑꯗꯨ ꯌꯥꯔꯛꯇꯕꯗꯨꯒꯤ ꯑꯗꯨꯗ ꯑꯥꯏꯟꯁꯇꯥꯏꯟ ꯍꯣꯏꯅ ꯁꯤꯒꯤ ꯁ꯭ꯄꯦꯁꯦꯜ ꯊꯤꯑꯣꯔꯤ ꯑꯣꯐ ꯔꯤꯂꯦꯇꯤꯚꯤꯇꯤ ꯄꯨꯊꯣꯔꯛꯄꯅꯦꯕ ꯍꯥꯏꯗꯤ ꯌꯥꯝ ꯌꯥꯡꯅ ꯆꯠꯄ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁ꯭ꯄꯤꯠ ꯑꯣꯐ ꯂꯥꯏꯠꯁꯤꯗꯤ ꯑꯦꯅꯤ ꯐ꯭ꯔꯦꯝ ꯑꯣꯐ ꯔꯤꯐꯔꯦꯟꯁ ꯁꯤꯗꯩꯁꯤꯗ ꯃꯥꯗꯤ ꯍꯣꯡꯗꯦꯅ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨ ꯍꯣꯏꯔꯦꯁ ꯅ꯭ꯌꯨꯇꯟ ꯍꯣꯏꯒꯤꯗꯗꯤ
ꯉꯁꯥꯏꯒꯤ ꯄꯣꯠ ꯑꯃ ꯂꯦꯡꯉꯤ ꯅꯠꯇ꯭ꯔꯒꯅ ꯂꯦꯡꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯌꯦꯡꯉꯤꯕ ꯑꯣꯕꯖꯔꯚꯔꯁꯤꯡꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤꯅ ꯍꯥꯏꯕꯗꯣ ꯁꯤꯗꯗꯤ ꯈꯤꯇꯪ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯛꯄꯅꯤꯅ ꯁꯤꯅꯤ ꯃꯥꯒꯤ ꯈꯦꯠꯅꯕ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨꯒ ꯁ꯭ꯄꯦꯁꯦꯜ ꯊꯤꯑꯣꯔꯤ ꯑꯣꯐ ꯔꯤꯂꯦꯇꯤꯚꯤꯇꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯚꯤꯇꯦꯁꯟꯁꯤ ꯈꯟꯅꯗꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯖꯦꯅꯔꯦꯜ ꯊꯤꯑꯣꯔꯤ ꯑꯣꯐ ꯔꯤꯂꯦꯇꯤꯚꯤꯇꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯒ꯭ꯔꯦꯚꯤꯇꯤꯒꯤ ꯃꯥꯒꯤ ꯏꯐꯦꯛꯁꯦ ꯁꯤꯁꯨ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯅꯩꯅꯕ ꯀꯥꯟꯗꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯎꯋꯤ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯁꯨ ꯑꯗꯨꯝ Alright. ꯑꯗꯨꯒ Karanjitna ꯃꯁꯤꯒꯤ ꯕꯨꯛꯁꯦ ꯆꯨꯁ ꯇꯧꯕꯁꯤꯅ ꯀꯔꯤꯒꯤ? ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯑꯩꯅ ꯃꯥꯁꯇꯔ ꯇꯝꯖꯔꯤꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯁꯤ ꯔꯤꯂꯦꯇꯤꯚꯤꯇꯤꯒꯤ ꯄꯦꯄꯔ ꯇꯝꯃꯛꯑꯦ ꯖꯦꯅꯔꯦꯜ ꯊꯤꯑꯣꯔꯤ ꯑꯣꯐ ꯔꯤꯂꯦꯇꯤꯚꯤꯇꯤ ꯑꯗꯨꯒ ꯑꯗꯨꯗ ꯇꯧꯔꯤꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯣꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯀꯩ ꯍꯥꯏꯅꯤ ꯄꯤꯌꯣꯔ ꯑꯦꯟ ꯐꯤꯖꯤꯛꯁꯇ ꯆꯪꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯂꯨꯈꯤꯕ ꯑꯗꯣ ꯁꯤꯁꯨ ꯕꯥꯏ ꯆꯥꯟꯁ ꯁꯤꯁꯨ ꯑꯩꯅ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯂꯩꯈꯤꯕ ꯂꯥꯏꯔꯤꯛꯇꯤ ꯅꯠꯇꯦ ꯏꯃꯥꯟꯅꯕ ꯑꯃꯒꯤꯗ ꯆꯠꯄ ꯀꯥꯟꯗ ꯊꯦꯡꯅꯕꯗꯒꯤ ꯑꯩ ꯑꯝꯇ ꯄꯥꯔꯨꯒꯦ ꯍꯥꯏꯔꯒ ꯄꯣꯔꯛꯄꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅꯇꯝꯈꯤꯕ ꯄꯣꯠ ꯌꯥꯝ ꯂꯨꯅ ꯇꯝꯃꯛꯈꯤꯕ ꯄꯣꯠꯇꯣ ꯁꯤꯗꯗꯤ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯌꯥꯎꯔꯝꯕꯗꯨꯗ ꯁꯤꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯦ ꯄꯥꯕ ꯍꯥꯏꯗꯤ ꯖꯁ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯕ ꯏꯀ꯭ꯋꯦꯁꯟꯁꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯋꯥꯔꯤ ꯃꯥꯅ ꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤ ꯄꯥꯀꯥꯟꯗ ꯁꯤꯗꯤ ꯁꯤ ꯑꯣꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯨꯅ ꯈꯜꯂꯝꯕꯗꯣꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯤꯒꯤ ꯂꯥꯏꯔꯤꯛꯇꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤꯕꯅꯤ. Alright. Yeah, thank you. PhD Physics ꯇꯁꯨ ꯇꯧꯕꯅꯤꯅ ꯌꯥꯝꯅ ꯆꯥꯟꯅꯕ ꯂꯥꯏꯔꯤꯛ ꯑꯃ ꯈꯟꯒꯠꯄꯤꯔꯦ ꯉꯁꯤ Karanjitna. ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯔꯝꯗ anything else ꯅꯪ share ꯇꯧꯅꯤꯡꯕ ꯂꯩꯕꯤꯔꯤꯕ꯭ꯔꯥ? ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯔꯝꯗ ꯁꯤꯌꯔ ꯇꯧꯅꯤꯡꯕꯗꯤ ꯑꯩꯅ ꯍꯧꯒꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯛꯁꯄꯨ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯖꯨꯅꯤꯌꯔꯁꯤꯡꯗ ꯑꯃꯗꯤ ꯐꯤꯖꯤꯛꯁ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝꯕ ꯊꯤꯑꯣꯔꯤ ꯑꯣꯐ ꯔꯤꯂꯦꯇꯤꯚꯤꯇꯤꯁꯤꯗ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯂꯩꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯃꯨꯛꯇꯪ ꯄꯥꯕꯤꯌꯣꯅ ꯃꯣꯏꯗ ꯁꯖꯦꯁ ꯇꯧꯖꯒꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯟꯅ ꯈꯜꯂꯝꯕ ꯔꯤꯂꯦꯇꯤꯚꯤꯇꯤꯒꯤ ꯑꯥꯏꯗꯤꯌꯥꯗꯒ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯔꯀꯥꯟꯗ ꯐꯪꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕꯤꯌꯣ ꯑꯗꯨꯗꯨꯒ ꯁꯤꯒꯤꯁꯤꯅꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯀꯤ ꯋꯥꯍꯩ ꯁꯥꯖꯟꯕ ꯇꯝꯃꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ABC ꯇꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯅ ABC ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯊꯤꯑꯣꯔꯤ ꯑꯣꯐ ꯔꯤꯂꯦꯇꯤꯚꯤꯇꯤ ꯑꯣꯏꯒꯅꯦꯅ ꯑꯩ ꯍꯥꯏꯖꯒꯦ. Alright. Thank you for sharing that. ꯃꯇꯥꯡꯁꯤꯗ ꯑꯩ ꯑꯃꯨꯛ ꯃꯍꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯄꯨꯈꯠꯆꯒꯦ. Alright. ꯑꯩꯅ ꯉꯁꯥꯏ connectionꯈꯤꯇꯪ ꯃꯔꯛꯇ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯜꯂꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ gratitude-ꯀꯤ segment-ꯗꯨ ꯑꯃꯨꯛꯇꯪ ꯇꯧꯃꯤꯟꯅꯁꯤꯀꯣ. Mahesh, ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯤ ꯇꯥꯕꯤꯔꯤꯕꯣ? ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ. Alright, good. ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅꯁꯨ ꯂꯦꯡꯕꯗꯤ ꯃꯍꯦꯁꯀꯤ ꯂꯩꯌꯦ. ꯇꯥꯔꯦ. Alright, ꯑꯗꯨꯅ ꯑꯩꯅ ꯃꯁꯤꯒꯤ segment-ꯁꯤꯗ ꯇꯧꯖꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯅ gratitude ꯍꯥꯏꯕꯗꯤ ꯊꯥꯒꯠꯄ ꯑꯩꯈꯣꯏꯒꯤ ꯑꯅꯛꯄꯗ ꯂꯩꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅ ꯆꯥꯎꯊꯣꯛꯄꯤꯔꯛꯑꯒ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯤꯕ ꯃꯤ ꯑꯃꯒꯤ ꯃꯃꯤꯡ ꯈꯪꯒꯠꯂꯒ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄꯁꯦ ꯁꯤꯒꯤ segment-ꯁꯤ ꯑꯩꯅ ꯍꯥꯞꯆꯕꯅꯤ. ꯑꯗꯣ ꯑꯍꯥꯟꯕꯗ Karanjitꯇ request ꯇꯧꯖꯔꯒꯦ. Karanjit ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ Karanjitꯅ ꯃꯤ ꯑꯃ ꯈꯪꯒꯠꯄꯤꯔꯒ ꯑꯃꯨꯛꯇꯪ ꯊꯥꯒꯠꯄꯤꯌꯨ. ꯃꯤ ꯑꯃꯈꯛꯇꯪꯗꯤ ꯈꯪꯒꯠꯆꯔꯔꯣꯏꯒꯦ ꯃꯔꯝꯗꯤ ꯊꯥꯒꯠꯀꯗꯕ ꯃꯤꯁꯤ ꯌꯥꯝꯅ ꯌꯥꯝꯃꯦ ꯑꯗꯨꯅ ꯄꯨꯂꯞ ꯑꯣꯏꯅ ꯍꯥꯏꯖꯔꯕꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯐꯣꯡꯐꯣꯡ ꯁꯥꯔꯤꯕ COVID-19ꯁꯤꯒꯤꯗꯃꯛꯇ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯋꯔꯛ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. ꯃꯈꯣꯏꯅ ꯐꯖꯅ ꯗ꯭ꯌꯨꯇꯤ ꯇꯧꯕꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯌꯨꯝꯗ ꯂꯩꯖꯔꯒ ꯌꯥꯝ ꯁꯦꯐ ꯑꯣꯏꯅ ꯂꯩꯖꯕꯅꯤ. ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯦꯐ ꯑꯣꯏꯅ ꯂꯩꯕꯤꯌꯨ. ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯔꯤꯂꯦꯇꯤꯚꯤꯇꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯄꯤꯕꯤꯔꯛꯈꯤꯕ ꯑꯩꯒꯤ ꯑꯣꯖꯥ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯖꯥ ꯀꯦ ꯖꯨꯒꯤꯟꯗ꯭ꯔꯣ ꯁꯤꯡꯕꯨ ꯑꯩꯅ ꯉꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯖꯔꯒ ꯊꯥꯒꯠꯆꯔꯤ. ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇꯥꯛꯄꯤꯔꯛꯈꯤꯕ ꯄꯔꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯀꯥꯎꯗꯅ ꯑꯩꯈꯣꯏꯗ ꯆꯨꯔꯒ ꯂꯩꯖꯕꯅꯤ. ꯂꯣꯏꯅꯅ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯩꯈꯣꯏꯒꯤ ꯀꯂꯤꯛꯁꯤꯡ ꯄꯨꯂꯞꯄꯨꯁꯨ ꯑꯩꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. Alright, thank you. ꯃꯊꯪꯗ Maheshꯇ.
ꯑꯩꯅ ꯑꯩꯁꯨꯅꯦ ꯁꯤ gratitude ꯁꯦ ꯑꯩ ꯃꯤ ꯑꯃꯈꯛꯇꯪꯗꯗꯤ particularly ꯑꯩꯁꯨ ꯌꯥꯝ ꯑꯗꯨꯝ ꯑꯔꯨꯕ ꯑꯃ ꯑꯣꯏꯗꯣꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯝ ꯐꯣꯡ ꯁꯥꯔꯤꯕ ꯏꯁꯨ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ COVID-19 ꯁꯤꯗꯩꯁꯤꯗ ꯋꯥꯔꯜ ꯋꯥꯏꯗꯇꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯑꯀꯤꯕ ꯄꯤꯔꯦ ꯍꯧꯖꯤꯛꯁꯦ ꯑꯆꯧꯕ ꯑꯗꯨꯝ ꯑꯀꯤꯕꯁꯤꯃ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔꯗꯁꯨ ꯁꯨꯃꯥꯏꯅ ꯂꯥꯏꯅꯥꯁꯦ ꯐꯦꯁ ꯇꯧꯅꯅꯕ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯅ ꯀꯔꯟꯖꯤꯠꯅ ꯍꯥꯏꯕꯤꯕ ꯑꯗꯨꯃꯥꯏꯅ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯂꯩꯔꯒ ꯍꯣꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯥꯐꯁ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏꯗꯁꯨ ꯑꯩ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠꯁꯦ ꯊꯃꯣꯏ ꯁꯦꯡꯕ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠꯁꯤꯃ ꯄꯤꯅꯤꯡꯉꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯏꯅꯥꯎ ꯃꯥꯔꯖꯤꯡꯅ ꯁꯨꯃꯥꯏꯅ ꯑꯩ ꯅꯣꯡꯃ ꯗꯥꯃꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃ ꯇꯧꯗꯣꯔꯤ ꯑꯗꯨꯝꯇ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯁꯔꯨꯛ ꯌꯥꯕꯤꯒꯦꯔꯥ ꯍꯥꯏꯅ ꯇꯧꯔꯛꯑꯦ ꯋꯥꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯍꯧꯗꯣꯔꯛꯑꯦ ꯑꯗꯨꯒꯤꯁꯨ ꯌꯥꯝꯅ ꯃꯉꯣꯟꯗꯁꯨ ꯑꯩ ꯊꯃꯣꯏ ꯁꯦꯡꯕ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠꯁꯤꯃ ꯎꯠꯅꯤꯡꯉꯤ ꯃꯥꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯉꯁꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯈꯔ ꯑꯃ ꯄꯥꯔꯨꯕꯁꯤꯒꯤ ꯃꯌꯥꯝꯁꯤꯗ ꯁꯤꯌꯔ ꯇꯧꯕꯁꯤ ꯉꯁꯤꯁꯨ ꯐꯪꯖꯒꯗꯧꯔꯤꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯒꯅ ꯆꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯑꯩ ꯀꯩꯅꯣ ꯄꯦꯄꯔ ꯕꯦꯛ ꯑꯣꯏꯅꯗꯤ ꯄꯥꯗ꯭ꯔꯦ ꯑꯩꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯄꯥꯔꯦ ꯀꯤꯟꯗꯜꯗ ꯑꯣꯏꯅ ꯄꯥꯕꯅꯦꯕ ꯑꯗꯣ ꯀꯤꯟꯗꯜꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯀꯅꯥꯅꯣꯝꯅ ꯄꯤꯕꯤꯔꯝꯃꯦ ꯑꯗꯨ ꯃꯄꯨꯗꯨꯗ ꯑꯩ ꯀꯩꯅꯣ ꯇꯧꯖꯒꯦ gratitude ꯄꯤꯖꯒꯦ. All right. Awesome. Dagi aigi ngasigi gratitude se akoina Narathi Book Club das khanakiba akoina hujiki yang lauba COVID-19 gi situation sida akoigi Manipur gi students sing natragana Manipur gi community gi sida khara racism oiba racist oiba events da thokaktabana aduda specifically alang student anina grocery store amada chalakanda pot like haibada changhanbagi video ama aina thinajabani adugi maramda khoise ngarang numaite haina hanaba aduga ngasi ayuk ngarang dang haitara aikidako amok Facebook update ama lai rock bunglen photo se mok masagi student anisiga Hyderabad Police ka ado magi update sida mana hairisi Hyderabad Police sina akoi student anisi unaranda kokalaga moi kitamata darkar laiba grocery item B haina adu update ama thingna masi aina aigi Facebook da masi share tawjekubali aduga aina hindi share tawjadna aigi se sona kadoni ado Facebook da yang kapiu nasigi gratitude sida I really want to thank the police department of Hyderabad and Rock Lunglen who has posted that update aduna sige matam sida smaina khara the event hoklagasu atay mayam chalakanda matin pangkita masi thank you so much masi halaga gratitude segment se lesson sarake dagi Karanjit ko masi apni thoram si yawi yapna nungaitera Thank you. duna Karanjit ay siglo thok sarake Thank you. dagi makata pada Mahesh na sige book club ki program sida Mahesh ki choice haitare ko choice of book adugi matanda amuk tambi ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯗꯧꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ Gabriel García Màrquezꯅ ꯏꯕ Love in the Time of Cholera ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯅ ꯀꯔꯤꯒꯤ ꯈꯜꯂꯨꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯤꯅ ꯑꯩꯁꯨ
enough time of lockdown kind of ski bit man of don't side to the nothing the time of cholera say I think about they mamang su pa again the can tanza my cha say the music demo I free time su am na hey can talk na lay ko matang de si the yengi na mana I can see like she can give them ado ado like she kano to pasida aina hana aina choice aina khalbudi aina intentionally khalbudi nati sum maming si su gi plus nga sai gi oi lockdown si su kai su situation sa phet mana pasida du like gi manu de yaw ri ba wari gi content tu mi ai su khamubudi nati to par pa mi kuch de sida handak se ai mon da personally ko gi lagi sida yaw ri ba ko gi character Florentino Ariza na protagonist ni yamna mase monda sai monda fauriba monda thenariba like si whole kano sida monda thenariba awa wari oiro adagi magi wari do ai monda yamna kano ma ai monda su ai no su fauri diga yamna mana boiga mana ga tinding go adum ba yaw tambi da wari sida ai samaksu character mo ina adumana uga do ina pa do wari de ado sigi wari se smai to ba kugi sidete yamna chawna ti character ahum khak lai ahum se sagi Florentino Ariza ha pa mane adigi Fermina Daza ha pi macha man aduga kona thangdana ti doctor Juvenal Urbino ha pa ma se doctor physician ne ma tholaki sigi wari se kugi 19th century Mexico da adumana moi sagat madung wari kani wa ini sida uski kano sina Florentino Ariza sina Fermina Daza se kano to ga yamna thamoi sing nung sirure manati ado yamna changes love haiga amana haiba su yai angang oi matamdu da fafanta kari su to yong yamna khamti matamdu mapani nungsi dumatu matamdu da Florentino Ariza na Fermina Daza se yak thamoi sing nung siri haitai nung siri se kano to mana ꯐꯣꯡꯕꯨꯗꯤ ꯐꯣꯡꯗꯣꯛꯏꯕ ꯄꯣꯠꯇꯣ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯀꯩꯝ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯑꯣꯜ ꯐꯦꯁꯟ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯊꯤꯁꯤꯗ ꯇꯧꯔꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯄꯅꯤ ꯑꯗꯣ ꯐꯣꯡꯗꯣꯛꯏꯕꯁꯤꯗꯩꯗ ꯃꯥꯅ ꯆꯤꯊꯤꯁꯦ ꯄꯤꯔꯝꯃꯦ ꯆꯤꯊꯤꯁꯦ ꯄꯤꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤꯅ Fermina Dazaꯁꯤꯅ ꯆꯤꯊꯤꯁꯦ ꯌꯥꯝ ꯀꯨꯏꯅ ꯍꯜꯂꯛꯇꯦꯕ ꯍꯜꯂꯛꯇꯕꯒꯤ ꯇꯥꯏꯃꯤꯡꯁꯤꯗꯩꯗ ꯃꯥꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯍꯜꯂꯛꯑꯔꯣꯏꯗ꯭ꯔꯥ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯃꯥꯅ ꯈꯪꯕꯤꯗ꯭ꯔꯕꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯍꯦꯛꯇ ꯆꯥꯛꯄꯒꯤ ꯀꯩꯅꯣ ꯌꯥꯝ ꯌꯥꯎꯔꯤ ꯁꯤꯗꯩꯁꯤꯗ ꯑꯗꯣ Fermina Dazaꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯀꯩꯅꯣ ꯏꯆꯝ ꯆꯝꯕ ꯄꯦꯁꯟ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯍꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯁꯤꯇꯤꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯋꯦꯜ ꯁ꯭ꯇꯥꯕ꯭ꯂꯤꯁ ꯑꯣꯏꯔꯦ ꯃꯥꯒꯤ ꯃꯄꯥꯁꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯀꯔꯤ ꯀꯩꯅꯣ ꯇꯧꯕꯅꯣ ꯌꯥꯝꯅ ꯑꯁꯦꯡꯕ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯣꯏꯁꯨ ꯋꯦꯜ ꯇꯨ ꯗꯨ ꯐꯦꯃꯤꯂꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯁꯤꯒꯗꯤ ꯈꯤꯇꯪ ꯍꯥꯏꯐꯦꯠ ꯈꯔꯗꯤ ꯈꯦꯠꯅꯕ ꯑꯗꯨꯃꯛꯄꯨ Fermina Dazaꯁꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯣꯏꯕꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯒꯤ ꯌꯥꯝꯅ ꯑꯦꯗꯚꯦꯟꯆꯔꯁ ꯑꯗꯨꯒꯤ ꯀꯩꯅꯣ ꯋꯥꯈꯜꯗꯨꯗ ꯂꯩꯕ ꯃꯥꯅꯁꯨ ꯀꯩꯅꯣꯁꯦ Florentino Arizasꯤꯗ ꯅꯨꯡꯁꯤꯅꯕ ꯃꯕꯥꯅꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯅꯕꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤ ꯀꯣꯔꯦꯁꯄꯣꯟꯗꯦꯟꯁ ꯆꯤꯊꯤꯗꯅꯦꯕ ꯇꯧꯔꯤꯁꯦ ꯆꯤꯊꯤꯁꯦ ꯃꯥꯅ ꯏꯔꯤꯁꯤꯁꯨ ꯄꯔꯁꯅꯦꯜꯂꯤ ꯄꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯐꯝ ꯑꯃ ꯂꯩ ꯑꯗꯨꯗꯩꯗ Florentino Arizana ꯆꯤꯊꯤꯁꯦ ꯏꯔꯝꯗꯣꯏꯅꯤ ꯏꯔꯒ ꯃꯐꯝꯗꯨꯗ ꯊꯝꯃꯝꯃꯅꯤ ꯃꯥꯅ ꯀꯩꯅꯣ Ferminana ꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯇꯝꯗ ꯆꯤꯊꯤꯁꯦ ꯉꯁꯥꯏ ꯃꯐꯝꯗꯨꯗ ꯂꯧꯈꯠꯂꯒ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯅꯤ ꯀꯣꯟꯅ ꯑꯃꯨꯛ ꯆꯤꯊꯤꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯃꯐꯝ ꯑꯃꯗꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝꯅ ꯀ꯭ꯌꯨꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯕ ꯑꯅꯤꯁꯤꯒꯤ ꯀꯩꯅꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯄꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯁꯤꯅ ꯃꯄꯥꯁꯦ ꯍꯧꯖꯤꯛꯀꯤ Fermina Dazaꯁꯤꯒꯤ ꯃꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯔꯦꯟꯖꯣ ꯗꯥꯖꯥ ꯍꯥꯏꯔꯤꯕ ꯃꯥꯁꯦ ꯈꯔ ꯀꯩꯅꯣ ꯂꯥꯏꯔꯤꯛꯁꯤꯗꯩꯗ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯋꯥꯂꯤ ꯗꯨꯔꯥꯅꯤꯌꯥ ꯂꯦꯟꯗꯥꯏꯒꯤꯗ ꯀꯩꯅꯣꯅ ꯑꯃꯔꯤꯁ ꯄꯨꯔꯤꯒꯤ ꯔꯣꯜ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯁꯦꯝꯁꯦ ꯑꯗꯩꯗ ꯃꯥꯅ ꯅꯪ ꯑꯩ ꯏꯆꯥꯅꯨꯄꯤꯁꯤꯒ ꯅꯪꯒꯗꯤ ꯌꯥꯔꯣꯏ ꯑꯩꯅ ꯏꯆꯥꯅꯨꯄꯤꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯈꯜꯂꯤꯁꯤ ꯌꯥꯝ ꯋꯥꯡꯅ ꯈꯟꯈ꯭ꯔꯕꯅꯦ ꯅꯪꯒꯨꯝꯕ ꯑꯃꯅ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ
ꯀꯥꯏꯍꯟꯕꯗꯤ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯅꯪ ꯑꯩ ꯆꯥꯛꯄꯤꯁꯤꯗ ꯂꯥꯞꯊꯣꯛꯑꯣꯅ ꯍꯥꯏꯕꯁꯤꯗ ꯃꯀꯣꯛꯁꯤꯗ ꯅꯣꯡꯃꯩꯅ ꯅꯝꯃꯦ ꯀꯩꯅꯣꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯄꯥꯁꯤꯅ ꯑꯗꯣ ꯃꯥꯅ ꯍꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪ ꯑꯩ ꯍꯥꯠꯀꯦꯁꯨ ꯍꯥꯠꯂꯣ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯁꯤꯕꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯥꯔꯇꯤꯌꯔ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯃꯥꯅ ꯈꯜꯂꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯋꯥꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯩꯗ ꯃꯄꯥꯁꯤꯅ ꯃꯥꯁꯦ ꯄꯨꯔꯒ ꯆꯠꯂ ꯀꯩꯅꯣꯁꯦ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣꯁꯦ ꯀꯥꯎꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯐꯔꯃꯤꯅꯥꯗꯥꯁꯦ ꯆꯍꯤ ꯃꯌꯥꯝ ꯑꯃ ꯃꯣꯏꯒꯤ ꯃꯐꯝ ꯑꯃꯗ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃꯗ ꯃꯥꯁꯦ ꯀꯥꯎꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯄꯨꯔ ꯆꯠꯈꯤꯕꯅꯤ ꯄꯨꯔ ꯆꯠꯈꯤꯕꯁꯦ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯀꯩꯅꯣꯁꯤꯅꯁꯨ ꯉꯥꯏꯕꯒꯤ ꯋꯥꯔꯤ ꯉꯥꯏꯔꯁꯤ ꯇꯥꯔꯁꯨ ꯃꯕꯥꯅꯤꯁꯦ ꯄꯥꯎꯕꯁꯤ ꯑꯗꯨꯝ ꯂꯣꯟꯅ ꯈꯔ ꯇꯦꯂꯤꯒ꯭ꯔꯥꯝꯗ ꯀꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯥꯎꯁꯨ ꯐꯥꯎꯅꯔꯒ ꯃꯇꯝ ꯌꯥꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯀꯩꯅꯣꯁꯦ ꯐꯔꯃꯤꯅꯥꯁꯦ ꯃꯣꯏꯒꯤ ꯁꯤꯇꯤꯁꯤꯗ ꯂꯥꯛꯄꯅꯦ ꯁꯤꯇꯤꯁꯤꯗ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯕꯥꯅꯤꯒꯤ ꯀꯔꯦꯁꯄꯣꯟꯗꯦꯟꯁꯤꯗꯩꯁꯤꯗꯗꯤ ꯃꯕꯥꯅꯤꯁꯦ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯔꯒ ꯂꯨꯍꯣꯡꯉꯁꯤ ꯂꯨꯍꯣꯡꯕꯒꯤ ꯀꯔꯝ ꯀꯥꯟꯗ ꯗꯦꯠ ꯐꯤꯛꯁꯃꯛ ꯇꯧꯗ꯭ꯔꯒꯁꯨ ꯃꯕꯥꯅꯤꯁꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯔꯦ ꯃꯕꯥꯅꯤ ꯑꯗꯩꯗ ꯁꯣꯝꯗꯁꯨ ꯀꯩꯅꯣꯗꯤ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣꯁꯤꯗꯤ ꯃꯥꯁꯨ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯃꯥ ꯊꯨꯡꯂꯕꯒꯤ ꯅꯤꯅꯤ ꯂꯩꯔꯀꯥꯟꯁꯤꯗ ꯌꯥꯝꯅ ꯈꯪꯍꯧꯗꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯦ ꯈꯪꯉꯨꯗꯅ ꯃꯣꯏꯒꯤ ꯃꯥꯔꯀꯦꯠ ꯑꯃ ꯂꯩ ꯑꯗꯩꯗ ꯀꯩꯅꯣꯁꯤꯅ ꯐꯔꯃꯤꯅꯥꯁꯤꯅ ꯆꯠꯄ ꯃꯇꯝꯁꯤꯗꯩꯗ ꯃꯅꯤꯡꯗ ꯁꯨꯝ ꯏꯟꯅꯔ ꯂꯥꯛꯑꯦ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣꯁꯤꯅ ꯑꯗꯨꯒ ꯀ꯭ꯔꯥꯎꯟ ꯒꯣꯗꯦꯁ ꯍꯥꯏꯌꯦ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯐꯔꯃꯤꯅꯥ ꯔꯥꯖꯥꯁꯤꯗꯣ ꯃꯥꯅ ꯀ꯭ꯔꯥꯎꯟ ꯒꯣꯗꯦꯁ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯒꯤ ꯃꯥꯏ ꯃꯄꯥꯟꯗ ꯀꯥꯕ ꯆꯪꯕꯗ ꯃꯥꯁꯦ ꯐꯔꯃꯤꯅꯥꯁꯦ ꯄꯠꯂꯥꯎ ꯂꯩꯊꯣꯛꯑꯦ ꯂꯩꯊꯣꯛꯑꯄ ꯃꯇꯝꯗꯨꯗ ꯃꯥꯅ ꯃꯇꯝꯗꯨꯗ ꯁꯥꯒꯠꯈꯤꯕ ꯃꯣꯏ ꯃꯕꯥꯅꯤꯅ ꯆꯤꯊꯤ ꯏꯅꯗꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯁꯥꯒꯠꯈꯤꯕ ꯃꯥꯅ ꯑꯥꯏꯗꯤꯌꯥꯂꯥꯏꯁ ꯇꯧꯈꯤꯕ ꯅꯨꯄꯥꯁꯤꯡ ꯔꯤꯌꯦꯂꯤꯇꯤꯗ ꯂꯩꯔꯝꯕ ꯀꯩꯅꯣꯒꯤ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣ ꯔꯤꯖꯥꯒꯤ ꯃꯥꯏ ꯃꯑꯣꯡꯁꯤꯒꯁꯤ ꯑꯅꯤꯁꯤꯗ ꯈꯦꯠꯅꯕ ꯈꯔ ꯂꯥꯛꯄꯅꯤ ꯈꯦꯠꯅꯕ ꯈꯔ ꯂꯥꯛꯄꯁꯤꯗꯒꯤ ꯃꯥꯅ ꯑꯗꯨꯒꯤ ꯊꯦꯡꯅꯕ ꯃꯤꯀꯨꯞꯁꯤꯗꯩꯁꯤꯗ ꯃꯥꯅ ꯐꯣꯔꯒꯦꯠ ꯏꯠꯅ ꯍꯥꯏꯔꯝꯃꯦꯕ ꯑꯩꯗꯤ ꯀꯔꯤ ꯀꯩꯅꯣꯅꯣꯅꯦ ꯑꯩꯈꯣꯏꯁꯨ ꯄꯥꯅ ꯀꯔꯤꯅꯣ ꯉꯁꯥꯏꯒꯤ ꯇꯧꯔꯤꯕ ꯂꯥꯛꯏꯕ ꯆꯦꯞꯇꯔ ꯃꯌꯥꯝꯁꯤꯒ ꯃꯥꯁꯤ ꯏꯟꯁꯇꯦꯟꯇꯨꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯀꯔꯤꯅꯣꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔ ꯌꯥꯝ ꯅꯛꯑꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯔꯤꯖꯦꯛ ꯇꯧꯋꯦ ꯃꯥꯅ ꯍꯣꯜ ꯉꯁꯥꯏꯒꯤ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣ ꯔꯤꯖꯥꯁꯦ ꯃꯥꯒꯤ ꯃꯦꯃꯣꯔꯤꯁꯤꯗꯤ ꯄꯨꯔꯥ ꯂꯧꯊꯣꯛꯑꯕꯅꯤꯅ ꯐꯔꯃꯤꯅꯥꯗꯥꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯅꯤ ꯑꯩꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯆꯤꯊꯤ ꯏꯅꯈꯤꯕ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯄꯦꯁꯦꯟ ꯇꯧꯔꯤ ꯄꯤꯅꯈꯤꯕ ꯈꯣꯠꯅꯕ ꯑꯗꯨ ꯃꯌꯥꯝꯗꯨ ꯂꯣꯏ ꯍꯟꯗꯣꯛꯅꯕ ꯈꯣꯠꯅꯅꯕ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯀꯨꯞꯁꯤꯗ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯃꯥꯔꯀꯦꯠꯁꯤꯗ ꯃꯥꯅ ꯔꯤꯖꯦꯛ ꯇꯧꯈꯤꯕ ꯅꯨꯃꯤꯠꯁꯦ ꯁꯤꯗꯒꯤ ꯀꯩꯅꯣꯁꯦ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣ ꯔꯤꯖꯥꯁꯤꯅ ꯃꯇꯝ ꯑꯃꯈꯛ ꯉꯥꯏꯔ ꯂꯥꯛꯑꯦꯕ ꯃꯥꯅ ꯉꯥꯏꯕ ꯃꯇꯝꯁꯦ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯗ ꯍꯥꯏꯕꯗ ꯑꯁꯦꯡꯕꯗ ꯌꯥꯝꯅ ꯀꯩꯅꯣ ꯍꯥꯐ ꯑꯦ ꯁꯦꯟꯆꯨꯔꯤ ꯍꯥꯏ ꯃꯥꯅ ꯉꯥꯏꯕꯁꯦ ꯐꯔꯃꯤꯅꯥ ꯔꯥꯖꯥꯁꯦ ꯉꯥꯏꯕꯁꯦ ꯍꯥꯐ ꯑꯦ ꯁꯦꯟꯆꯨꯔꯤ ꯍꯥꯏꯁꯦ ꯌꯥꯝ ꯑꯦꯛꯖꯦꯛ ꯑꯣꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ 51 years 9 months 4 days ꯍꯥꯏ ꯃꯥꯁꯦ ꯉꯥꯏꯕꯁꯦ ꯐꯔꯃꯤꯅꯥ ꯔꯥꯖꯥꯁꯦ ꯃꯥꯅ ꯉꯥꯏꯕꯁꯦ ꯀꯔꯤꯒꯤ ꯉꯥꯏꯔꯨꯒꯦ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝꯅ ꯑꯣꯄꯣꯔꯆꯨꯟ ꯑꯣꯏꯕ ꯇꯥꯟꯖꯥ ꯑꯃꯈꯛ ꯉꯥꯏꯔꯝꯕ ꯑꯣꯏꯅ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯐꯔꯃꯤꯅꯥ ꯔꯥꯖꯥꯁꯦ ꯎꯔꯦꯕ ꯃꯥꯅꯦ ꯉꯁꯥꯏꯒꯤ ꯃꯣꯏ ꯁꯤꯇꯤꯁꯤꯗꯩꯗ ꯐꯥꯔꯁ ꯑꯣꯏꯕ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯗꯣꯛꯇꯔ ꯍꯨꯕꯦꯅꯥꯜ ꯑꯜꯕꯤꯅꯣ ꯍꯥꯏꯁꯤꯒ ꯂꯨꯍꯣꯡꯈꯤꯗꯣꯏꯅꯤ ꯄꯨꯂꯞ ꯃꯥꯁꯦ ꯑꯇꯩ ꯂꯩ ꯈꯣꯠꯂꯤ ꯀꯥꯎꯊꯣꯛꯑꯒ ꯂꯨꯍꯣꯡꯈ꯭ꯔꯦ ꯂꯨꯍꯣꯡꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯀꯥꯟꯁꯦ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯗꯣꯛꯇꯔ ꯍꯨꯕꯦꯅꯥꯜ ꯑꯜꯕꯤꯅꯣꯁꯦ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯀꯥꯟꯗ ꯃꯣꯏꯁꯦ ꯆꯍꯤ 70-80 ꯁ꯭ꯋꯥꯏꯃꯨꯛꯀꯤ ꯆꯥꯡ ꯌꯧꯔꯛꯑꯀꯥꯟꯗꯅꯦ ꯑꯗꯨ ꯁꯤꯕꯗ ꯍꯦꯛ ꯁꯤꯕ ꯃꯤꯀꯨꯞꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯁꯦ ꯐ꯭ꯂꯣꯔꯦꯟꯇꯤꯅꯣ ꯔꯤꯖꯥꯁꯦ ꯂꯥꯛꯑꯒ ꯀꯩꯅꯣꯁꯤꯗꯩꯗ ꯃꯥꯅ ꯀꯩꯅꯣꯗ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯐꯔꯃꯤꯅꯥ ꯔꯥꯖꯥꯁꯤꯗꯩꯗ ꯀꯩ ꯍꯥꯏꯒꯦ ꯀꯥꯟꯗ ꯑꯩ ꯑꯗꯨꯒꯤ ꯄꯣꯠ ꯑꯝꯇ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯄꯨꯊꯣꯔꯛꯀꯦ ꯃꯥꯅ ꯍꯥꯏꯌꯦ Okay, wari yang kana nungaira kada husik Mahesh ki connectivity se kitang tatre. Do ako'y Mahesh amog join in tauba ngan nasi. Yang kita pugna magpo Hagachari, Dineshwari, Meiteilol, good afternoon, ma'am.
and Heidi. Good afternoon. Again, Nomita Rajkumari Nasu. Good afternoon, ma'am. Heidi Rai. Good afternoon, Nomita. Devandalana. Nasiki sounds de kitang nungai buwali na Heidi Rai. Oh, nasiki sounds kitang de kara nungai ba what pani ado ako'y somnakanda kari problem may request kyan tadraba. Okay, Mahesh join tawbadi ure. Aduga magi kanoti tholaktri ito matangay na nasi. Ngayon ngayon ngasagi ay na haizaba rock lunglengi posto mayam soida na view. Aduga ako'y na mo'y thank you. Sumaina ako'y ay pajarate ko. Naging ka na update. The two boys from Manipur who were not allowed to enter a supermarket at Banasthalipuram were called upon by Rachakonda Police Commissionerate, who personally handed them rice and pulses as a gesture. Meanwhile, the manager and guards have been arrested. Discrimination of any form will not be tolerated. We have reassured students from Northeast to reach Telangana Police in any emergency, said Sir Mahesh Bhagawat, Commissioner of Police, Rachakonda, Hyderabad. So thank you so much, to the police department in Hyderabad for taking care of this issue. Okay, so let's see if Mahesh has joined. So Mahesh, I'm not able to see your video. All right. So um, I think what I'm going to do is because we are having so much of connectivity issue today, we will resume it in the next session. Um, thank you everyone for watching. The graphic associate dari maram na tau pinapaginamakta invite mayamda bisan masihara ng short aduga kamay the sopi connections kala hi daga Michael kuya good afternoon thank you for watching. Jadi matanggap ko na rasika. All right, thank you. Yeah, bye bye.